ꯀꯩꯅꯣꯝ ꯎꯠꯂꯛꯀꯦꯀꯣ ꯌꯥꯝꯅꯁꯨ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯩꯁꯨ ꯉꯁꯤ ꯁꯤꯒꯤꯁꯤ ꯊꯦꯡꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯍꯣꯠ ꯒ꯭ꯔꯤꯜ ꯏꯝꯐꯥꯜ ꯑꯅ ꯊꯦꯡꯅꯩꯀꯣ ꯃꯣꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯡꯖꯃꯩ ꯊꯣꯡꯉꯥꯝ ꯂꯩꯀꯥꯏꯅ ꯍꯥꯏꯌꯦ ꯑꯣꯄꯟꯁꯦ 1 PM ꯗꯒꯤ 9 PM ꯐꯥꯎ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯊꯦꯡꯅꯕꯁꯤꯗ ꯇꯣ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡꯁꯦ ꯑꯗꯒꯤ ꯍꯦꯛꯇ ꯎꯕꯗ ꯑꯍꯥꯎꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤꯗꯅ ꯑꯗꯨꯗꯨꯅ ꯑꯩꯁꯤꯁꯨ ꯂꯩꯔꯨꯔꯒꯦꯅ ꯈꯜꯂꯒ ꯆꯠꯂꯦꯕꯀꯣ ꯑꯗ ꯃꯣꯏ ꯄꯣꯁ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯣꯔꯗꯔ ꯅꯥꯎ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯁꯤ ꯂꯩꯔꯝꯃꯦꯕ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯀꯩꯀꯥꯁꯦ ꯐꯨꯜ ꯆꯤꯀꯟ 500 10% ꯑꯣꯐ ꯇꯧꯔꯒ 450 ꯍꯥꯐ ꯆꯤꯀꯟꯅ 300 ꯑꯗꯒꯤ ꯀ꯭ꯋꯥꯇꯔ ꯆꯤꯀꯟꯅ 200 ꯑꯗꯩ ꯑꯩꯅ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯇꯦꯁ ꯇꯧꯔꯨꯁꯦꯅ ꯃꯥꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯅꯧꯅ ꯍꯥꯡꯕꯒꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯁꯦ ꯂꯩꯔꯨꯔꯦꯕ ꯂꯩꯃꯟꯗꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯑꯩ ꯁꯨꯝ ꯆꯦꯜꯂꯒ ꯑꯗꯨꯝ ꯂꯩꯔꯨꯔꯦ ꯑꯗꯣ ꯁꯤ ꯂꯨꯝꯃꯦ ꯑꯗꯨꯝ ꯊꯥꯡꯒꯠꯄꯗ ꯑꯗꯣ ꯀꯦꯖꯤꯁꯦ ꯀꯌꯥꯃꯨꯛ ꯇꯥꯖꯥꯠꯅꯣꯀꯣ ꯑꯩ ꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤꯀꯣ ꯑꯩ ꯑꯗꯨ ꯍꯣꯡꯉꯦ ꯈꯜꯂꯒꯅꯦ ꯍꯥꯏꯗꯤ ꯐꯨꯜ ꯆꯤꯀꯟ ꯑꯃꯗ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕꯗ ꯌꯦꯡꯉꯣ ꯁꯤ ꯋꯥꯕꯗꯣ ꯆꯪꯗꯣꯏ ꯃꯇꯝ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯣ ꯌꯦꯟꯁꯦ ꯃꯄꯨꯝꯁꯤꯗꯗꯤ ꯍꯣꯡꯒꯗ꯭ꯔꯅꯦꯀꯣ ꯑꯗꯣ ꯍꯣꯡꯕꯗꯨꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕꯅꯦꯕ ꯌꯦꯡꯉꯣ KG 1.5 ꯐꯪꯗꯣꯔꯦꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯤꯉꯩꯗꯗꯤ ꯐꯅꯌꯥꯝ ꯍꯣꯡꯉꯅꯤꯅ ꯑꯗꯨꯝ ꯑꯗꯣ ꯌꯥꯏꯊꯣꯛꯑꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯖꯗ꯭ꯔꯅꯦ ꯁꯂꯥꯗꯁꯨ ꯍꯥꯞꯄꯛꯑꯦꯀꯣ ꯐꯖꯅ ꯑꯗꯒꯤ ꯃꯣꯏꯒꯤ ꯒ꯭ꯔꯤꯟ ꯆꯤꯜꯂꯤꯒꯨꯝꯕ ꯁꯤ ꯑꯁꯨꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯎꯋꯦ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯑꯗꯣ ꯌꯦꯡꯉꯁꯤꯗꯣ ꯆꯥꯎꯋꯦꯕ ꯂꯨꯝꯃꯦꯕ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯣꯏꯁꯤ ꯀꯩꯝ ꯈꯪꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯊꯦꯡꯅꯕꯅꯦꯕ ꯐꯦꯁꯕꯨꯛꯇ ꯑꯗ ꯁꯤꯗꯤ ꯑꯗꯨꯝ ꯍꯣꯡꯉꯤꯅꯦ ꯈꯣꯠꯂꯤꯅꯦꯅ ꯂꯩꯔꯨꯕꯅꯦꯕ ꯋꯥꯎ ꯑꯁ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ ꯁꯤꯗꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯒ ꯂꯥꯛꯑꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯀꯣ ꯐꯖꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯎꯕꯗꯨꯃꯛ ꯑꯗꯨ ꯑꯣꯏꯗꯣꯔꯦꯀꯣ ꯇꯤꯟꯒ ꯇꯥꯔꯦꯍꯦ ꯁꯤꯗ ꯑꯁ ꯃꯅꯤꯡꯒ ꯀꯥꯏꯁꯦ ꯃꯅꯤꯡ ꯀꯥꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯅꯛꯁꯟꯁꯤꯀꯣ ꯑꯗꯣ ꯃꯅꯤꯡ ꯀꯥꯏꯁꯤꯕ꯭ꯔꯥ ꯐꯣꯡ ꯁꯥꯔꯤꯕꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯁꯥꯏꯠꯁꯦ ꯌꯦꯡꯁꯤꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯁꯥꯎꯅꯤ ꯋꯥ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯃꯅꯨꯡꯒꯤꯗꯤ ꯀꯩꯀꯩ ꯌꯥꯎꯕ ꯈꯣꯠꯄꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨ ꯁꯤꯗꯤ ꯃꯈꯜ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯇꯧꯖꯕ ꯋꯥꯅꯤ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯀꯩꯝ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕꯤ ꯇꯥꯔꯗꯤ ꯁꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯣꯏꯅ ꯏꯅꯥꯎꯗꯣ ꯁꯨꯝ ꯅꯍꯥ ꯑꯣꯏꯅ ꯁꯨꯝ ꯇꯧꯖꯔꯛꯄ ꯑꯍꯥꯟꯕ ꯀꯩꯅꯣ ꯁꯨꯝ ꯃꯁꯥꯒꯤ ꯍꯣꯠꯅꯖꯔꯛꯄꯁꯨ ꯅꯨꯡꯁꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤꯅ ꯈꯟꯕꯤꯔꯒ ꯍꯣꯡꯁꯨ ꯍꯣꯡꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯄꯅꯦꯕ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯣꯔꯗꯣ ꯀꯟꯅ ꯁꯦꯡꯗꯣꯛꯍꯧꯔꯤꯕ ꯊꯕꯛ ꯃꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯆꯤꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯍꯧꯔꯦ ꯅꯨꯃꯤꯠ 2-3 ꯍꯥꯡꯗꯣꯛꯑꯅꯤꯅ ꯍꯥꯏ ꯑꯗꯣ ꯁꯗꯔ ꯆꯤꯡꯊꯍꯜꯂꯒ ꯃꯣꯏꯁꯤ ꯀꯟꯅ ꯁꯦꯝ ꯁꯥꯍꯧꯔꯤꯕ ꯑꯗꯣ ꯀꯩꯅꯣꯁꯨ ꯍꯥꯏꯌꯦ ꯁꯤ 450ꯗ ꯄꯤꯔꯛꯏꯁꯦ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯗꯤ ꯄꯤꯈꯤꯅꯤꯅ ꯍꯥꯏꯕꯀꯣ ꯍꯞꯇꯥ ꯑꯃ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯁꯇꯔꯗꯦꯐꯥꯎ ꯇꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯄꯤꯅꯤ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯃꯄꯨꯝꯁꯦ ꯌꯥꯝ ꯇꯥꯡꯕꯅꯦꯕ ꯑꯗꯨꯝ ꯂꯣꯏ ꯇꯥꯡꯅꯩꯗꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯑꯗꯨꯅꯤ 1,900-1,800 ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯐꯔꯦꯅ ꯈꯜꯂꯦ ꯊꯤꯅ ꯐꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯃꯇꯝ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯗ ꯐꯪꯍꯜꯂꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯁꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕ